ꯂꯥꯏꯖ ꯍꯔꯥꯎꯕꯅꯦ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯅꯦ ꯑꯅꯤꯃꯛ ꯄꯨꯟꯁꯤꯜꯂꯒ ꯀꯞꯅꯣꯛ ꯇꯧꯏ꯫ ꯂꯦꯝꯕꯤꯅ "ꯀꯩꯒꯤꯅꯣ ꯅꯪ ꯀꯞꯄꯤꯁꯦ ꯂꯥꯏꯖ?" ꯇꯝꯐꯥꯅ "ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯏꯆꯥꯕꯨ? ꯀꯞꯀꯅꯨꯁꯦ, ꯑꯁꯨꯛ ꯅꯨꯡꯉꯥꯏꯔꯕ ꯅꯨꯃꯤꯠꯁꯤꯗ ꯀꯩꯒꯤ ꯀꯞꯄꯤꯅꯣ?" ꯂꯥꯏꯖꯅ "ꯃꯥꯕꯣꯛ, ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯀꯅꯥꯅ ꯆꯠꯄꯤꯒꯅꯤ? ꯑꯩꯈꯣꯏꯗꯤ ꯏꯃꯥ ꯕꯕꯥ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ." ꯂꯦꯝꯕꯤ ꯂꯥꯏꯖꯕꯨ ꯀꯣꯟꯁꯤꯟꯕꯤ "ꯅꯪ ꯑꯩꯁꯦ ꯃꯤꯇꯣꯞꯅꯤ ꯍꯦꯛ ꯈꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯂꯥꯏꯖ? ꯑꯩꯒꯤ ꯏꯃꯥ ꯕꯕꯥꯗꯤ ꯅꯪꯒꯤ ꯅꯠꯇꯕ꯭ꯔꯣ ꯍꯥ? ꯅꯠꯇꯕ꯭ꯔꯣ?" ꯇꯝꯐꯥ ꯃꯆꯥ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯗꯨ ꯎꯕꯗ ꯃꯥꯁꯨ ꯃꯄꯤ ꯇꯥꯔꯛꯏ꯫ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯏꯜꯂꯤꯕ ꯐꯤꯗꯨꯒꯤ ꯐꯤꯖꯤꯗꯨꯗ ꯇꯩꯊꯣꯛꯇꯨꯅ ꯃꯆꯥ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯥꯁꯨ ꯃꯆꯥ ꯑꯅꯤꯕꯨ ꯀꯣꯟꯁꯤꯟꯕꯤ "ꯀꯔꯤꯒꯤ ꯀꯞꯄꯤꯅꯣ? ꯋꯥꯈꯜ ꯆꯣꯟꯊꯔꯤꯅꯣ? ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯁꯤꯗꯤ. ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯂꯦꯝꯕꯤ, ꯅꯣꯏ ꯕꯕꯥꯗ ꯐꯣꯟ ꯇꯧꯀꯣ, ꯑꯗꯨꯒ ꯌꯦꯟ ꯂꯩꯔꯛꯑꯣ ꯍꯥꯏꯌꯨ. ꯄꯥꯎ ꯅꯨꯡꯉꯥꯏꯕꯒꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯆꯥꯁꯦ." ꯂꯦꯝꯕꯤ ꯀꯣꯜꯂꯤꯕꯗꯨ ꯊꯥꯗꯣꯛꯑꯒ "ꯍꯣꯏ ꯃꯥ, ꯑꯩ ꯐꯣꯟ ꯇꯧꯈꯤꯒꯦ." ꯇꯝꯐꯥꯅ "ꯂꯥꯏꯖ ꯂꯥꯛꯑꯣ, ꯆꯥꯛꯁꯪꯗꯅꯦ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯗꯣꯛꯎꯔꯁꯦ." ꯂꯥꯏꯖ ꯃꯄꯨꯡꯅꯤꯡ ꯅꯨꯡꯁꯤꯔꯝꯕ ꯀꯅꯥ ꯂꯩꯇꯦ ꯋꯥꯔꯝꯕꯗꯨ ꯄꯨꯡꯀꯥꯎ ꯍꯦꯛ ꯀꯥꯎꯏ꯫ "ꯍꯣꯏ ꯃꯥꯕꯣꯛ." ꯂꯥꯏꯖ ꯃꯕꯨꯡꯒꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕꯒꯤꯅꯦ ꯀꯩꯅꯦ ꯐꯣꯟꯒꯗꯨ ꯁꯥꯏꯂꯦꯟ ꯊꯝꯈꯤꯕꯗꯨ ꯂꯧꯊꯣꯛꯄ ꯀꯥꯎꯗꯨꯅ ꯑꯗꯨꯝ ꯊꯝꯂꯒ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯅ ꯐꯣꯟ ꯂꯥꯛꯄ ꯀꯩꯝꯇ ꯇꯥꯗ꯭ꯔꯦ꯫ ꯂꯦꯝꯕꯤꯁꯨ ꯃꯄꯥꯕꯨꯡꯗ ꯐꯣꯟ ꯇꯧꯕ ꯂꯣꯏꯔꯒ ꯆꯥꯛꯁꯪꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯒ "ꯃꯤꯗꯤ ꯌꯥꯗꯦꯀꯣ, ꯃꯅꯝꯃꯒ ꯐꯪꯈ꯭ꯔꯦꯀꯣ, ꯑꯩꯈꯣꯏꯒꯁꯦ ꯀꯥꯎꯈ꯭ꯔꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯗ ꯂꯛꯅꯔꯛꯏ꯫ ꯂꯥꯏꯖ ꯇꯤꯜꯍꯧ ꯈꯣꯛꯑꯝꯕꯗꯨ ꯂꯦꯞꯂꯒ "ꯅꯪꯒꯤꯗꯤ ꯅꯅꯝꯃ ꯅꯠꯇ꯭ꯔꯥ ꯍꯥꯏꯁꯦ? ꯑꯣꯏꯍꯜꯂꯁꯦ ꯍꯥꯏꯔꯣ?" ꯂꯥꯏꯖ ꯄꯩꯊꯣꯛꯂꯒ "ꯑꯣꯏꯗ꯭ꯔꯗꯤ?" ꯂꯦꯝꯕꯤꯗꯨ ꯅꯣꯛꯂꯒ "ꯑꯩꯗꯤ ꯅꯪꯅ ꯑꯃꯨꯛ ꯏꯅꯝꯃ ꯃꯨꯠꯈ꯭ꯔꯦꯅ ꯀꯞꯄꯛꯑꯗꯤ ꯌꯥꯔꯣꯏꯀꯣ." ꯇꯝꯐꯥꯁꯨ ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯧꯗꯨꯅ ꯅꯣꯛꯆꯩ꯫ ꯁꯣꯝꯗ ꯇꯣꯝꯊꯤꯟꯒꯤ ꯃꯃꯥꯟꯅꯕꯒꯤ ꯃꯌꯨꯝꯗ ꯂꯩꯔꯤ ꯑꯅꯤꯗꯨ ꯀꯥꯗ ꯀꯟꯅ ꯁꯥꯎꯅꯔꯤ꯫ "ꯊꯥꯖ, ꯅꯪ ꯇꯧꯔꯤꯁꯦ ꯌꯥꯝ ꯂꯥꯜꯂꯤꯀꯣ." ꯊꯥꯖꯅ "ꯀꯩꯗ ꯁꯣꯏꯔꯒꯦ ꯇꯥꯆꯧ?" ꯇꯣꯝꯊꯤꯟꯅ "ꯑꯩꯒꯤ ꯐꯤꯕꯝ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯒ ꯅꯪ ꯌꯥꯝ ꯋꯥꯅꯤꯌꯦ ꯊꯥꯖ. ꯑꯗꯨꯒꯅꯦ, ꯑꯃꯅ ꯑꯩꯒꯤ ꯑꯃꯗ ꯉꯥꯏꯔꯕꯤ ꯆꯟꯗꯣ ꯁꯦꯝꯕ ꯂꯣꯏꯗ꯭ꯔꯤꯌꯦ. ꯑꯩ ꯂꯥꯏꯖꯗꯣ ꯏꯃꯥꯅ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇꯅꯦ ꯑꯩꯒꯤ ꯈꯨꯠ ꯄꯥꯏꯔꯒ ꯁꯤꯟꯅꯔꯝꯕꯅꯦ ꯊꯥꯖ." ꯊꯥꯖ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯅ "ꯇꯥꯆꯧ, ꯑꯩ ꯅꯪꯒꯤ ꯃꯔꯝꯗ ꯀꯩꯝꯇ ꯈꯪꯗꯕ ꯃꯤꯔꯣ? ꯑꯩꯅ ꯅꯪꯒꯤ ꯃꯇꯨꯡ ꯏꯜꯂꯛꯏꯁꯦ ꯅꯪꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯕ ꯁꯔꯨꯛ ꯌꯥꯔꯒꯦ ꯍꯥꯏꯗꯨꯅ ꯏꯜꯂꯛꯂꯤꯕꯅꯦ. ꯅꯪꯅ ꯌꯥꯝ ꯄꯥꯝꯗ꯭ꯔꯗꯤꯅꯦ ꯑꯩ ꯍꯧꯖꯤꯛ ꯃꯥꯟꯈ꯭ꯔꯣꯔꯥ?" ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯖ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯇꯣꯝꯊꯤꯟ ꯊꯥꯖꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯐꯥꯏ꯫ "ꯀꯩꯅꯣ ꯑꯁꯨꯛ ꯊꯦꯡꯉꯀꯥꯟꯁꯤꯗ?" ꯊꯥꯖ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯅ "ꯌꯨꯝꯗ ꯍꯟꯗꯣꯏꯕ." "ꯉꯝꯖꯒꯗ꯭ꯔꯣ?" "ꯉꯝꯅꯤ, ꯀꯩꯗꯧ ꯉꯝꯃꯣꯏꯗꯣꯏꯅꯣ? ꯅꯪꯅ ꯁꯨꯛ ꯅꯨꯡꯁꯤꯕꯤꯗꯕ ꯑꯩꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯨꯕꯁꯦ ꯑꯩ ꯌꯥꯝ ꯂꯥꯜꯂꯦ." ꯇꯣꯝꯊꯤꯟ ꯊꯥꯖꯕꯨ ꯈꯪꯆꯤꯡ ꯆꯤꯡꯁꯤꯜꯂꯒ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤ "ꯑꯉꯥꯎꯕꯤ, ꯑꯁꯤꯒꯤꯗꯃꯛꯄꯨ ꯀꯞꯄꯤ. ꯇꯥꯆꯧꯅ ꯅꯨꯡꯁꯤꯗꯅ ꯂꯛꯅꯕꯅꯤ." ꯊꯥꯖ ꯇꯣꯝꯊꯤꯟꯒꯤ ꯃꯊꯥꯗ ꯂꯩꯅ ꯂꯩꯅ "ꯑꯗꯨ ꯑꯣꯏꯁꯨ ꯑꯩꯕꯨ ꯅꯪꯒꯤ ꯃꯔꯝꯗ ꯀꯩꯝꯇ ꯈꯪꯗꯕ ꯃꯤꯔꯣ? ꯑꯩꯕꯨ ꯑꯔꯪ ꯑꯔꯥꯛꯇ ꯉꯥꯎꯕꯤ ꯅꯨꯄꯤꯔꯣ?" "ꯍꯣꯏꯁꯦ ꯍꯣꯏꯁꯦ, ꯀꯞꯄꯅꯨ. ꯍꯌꯦꯡꯋꯥꯏꯅꯦ ꯑꯩ ꯁꯤꯕꯗ ꯀꯞꯅꯕ ꯈꯥꯛꯑꯣ ꯄꯤꯗꯣ." ꯊꯥꯖ ꯇꯣꯝꯊꯤꯟꯒꯤ ꯃꯆꯤꯟꯗꯨ ꯐꯠ ꯃꯦꯟꯁꯤꯜꯂꯤ꯫ "ꯇꯥꯆꯧ, ꯀꯩꯅꯣ ꯍꯥꯏꯗꯣ? ꯑꯗꯨꯃꯥꯏꯅ ꯃꯇꯨꯡ ꯍꯥꯏꯅꯣ." ꯇꯣꯝꯊꯤꯟ ꯅꯣꯛꯂꯒ "ꯍꯥꯏꯔꯔꯣꯏ ꯍꯥꯏꯔꯔꯣꯏ." ꯊꯥꯖꯅ "ꯇꯥꯆꯧ, ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯄꯟꯊꯨꯡ ꯍꯥꯏꯗꯣ ꯌꯧꯔꯅꯤꯀꯣ?" ꯇꯣꯝꯊꯤꯟ ꯊꯥꯖꯒꯤ ꯈꯖꯥꯏꯗ ꯅꯨꯡꯁꯤꯅ ꯅꯥꯜꯂꯒ "ꯌꯧꯔꯗꯣꯏꯅꯤ. ꯅꯪꯕꯨ ꯑꯩꯅꯅꯦ ꯑꯩꯒꯤ ꯋꯥꯔꯕ ꯄꯨꯟꯁꯤꯁꯤꯗ ꯆꯤꯡꯁꯤꯟꯈꯤꯗꯧꯔꯕꯅꯤ." ꯑꯃꯨꯛꯁꯨ ꯇꯧꯔꯦꯗꯣ "ꯑꯣ, ꯍꯥꯏꯔꯔꯣꯏ ꯍꯥꯏꯔꯔꯣꯏ, ꯑꯩ ꯂꯥꯟꯖꯔꯦ. ꯅꯨꯡꯁꯤꯗꯦ ꯑꯝꯇ." "ꯑꯁꯦꯡꯕꯩꯔꯅꯦ? ꯑꯗꯨ ꯑꯣꯏꯗꯤ..." ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯖꯕꯨ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯤ꯫ ꯊꯃꯣꯏ ꯑꯅꯤꯗꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯑꯃꯇ ꯑꯣꯏꯈ꯭ꯔꯦ꯫
ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯂꯥꯏꯖ ꯂꯦꯝꯕꯤ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯇꯝꯐꯥꯁꯨ ꯃꯃꯥ ꯑꯃꯒꯤ ꯆꯞ ꯆꯥꯕ ꯊꯕꯛꯅꯤ ꯇꯧꯔꯤ꯫ ꯆꯥꯎꯕꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯈꯔ ꯇꯧꯔꯒ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯈ꯭ꯔꯦ꯫ ꯇꯣꯝꯊꯤꯜ ꯍꯣꯏꯁꯨ ꯂꯧꯕꯤꯔꯨꯔꯦ꯫ ꯊꯥꯖ ꯍꯣꯏꯒꯤ ꯀꯥꯗ ꯃꯧ ꯑꯅꯧꯕꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯐꯃꯨꯡꯗ ꯐꯝꯂꯤ꯫ ꯑꯌꯨꯛꯇꯨ ꯉꯜꯂꯤꯕꯅꯤꯅ ꯂꯩꯀꯥꯏ ꯃꯤꯁꯨ ꯂꯥꯛꯅꯗ꯭ꯔꯤ꯫ ꯑꯗꯨꯅ ꯂꯦꯝꯕꯤꯒ ꯂꯥꯏꯖꯒꯅ ꯊꯥꯖꯗ ꯋꯥꯍꯪ ꯖꯥꯠ ꯖꯥꯠ ꯄꯪꯍꯪꯗ ꯍꯪꯂꯤ꯫ ꯂꯦꯝꯕꯤꯅ "ꯆꯦ ꯊꯥꯖ ꯀꯃꯥꯏ ꯆꯦꯜꯂꯤꯅꯣꯕ?" ꯊꯥꯖ ꯂꯦꯝꯕꯤꯒꯤ ꯋꯥꯍꯪꯗꯨꯗ ꯀꯃꯥꯏꯅ ꯈꯨꯝꯗꯣꯏꯅꯣ ꯈꯨꯝꯐꯝꯒ ꯈꯪꯗꯦ꯫ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩ꯫ ꯂꯦꯝꯕꯤ ꯑꯃꯨꯛꯁꯨ "ꯆꯦ ꯊꯥꯖꯧ ꯀꯃꯥꯏ ꯆꯦꯜꯂꯤꯅꯣꯃꯤ? ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯍꯥꯏꯕ ꯑꯩꯗꯤ." ꯊꯥꯖ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯑꯩꯅ ꯐꯥꯔꯒ ꯆꯦꯜꯂꯤꯕ, ꯅꯣꯏ ꯇꯥꯆꯧꯗꯤ ꯌꯥꯗꯦꯗ, ꯑꯩꯅ ꯀꯞꯁꯟꯅꯕ." ꯊꯥꯖꯒꯤ ꯋꯥꯍꯩꯗꯨꯗ ꯑꯅꯤꯗꯨ ꯋꯥ ꯋꯥ ꯅꯣꯛꯏ꯫ ꯂꯥꯏꯖ ꯇꯞꯅ "ꯑꯗꯣ ꯆꯥꯛ ꯊꯣꯡꯉꯨꯔꯒꯦ ꯏꯅꯝꯃ, ꯂꯦꯝꯕꯤ ꯏꯕꯥꯅꯤ." ꯊꯥꯖ ꯂꯥꯏꯖꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ "ꯀꯩꯒꯤꯅꯣ ꯑꯩ ꯏꯊꯟ ꯍꯨꯟꯗꯣꯛꯑꯝꯃꯒ ꯅꯣꯏ ꯑꯅꯤꯈꯛꯅ ꯆꯥꯛ ꯊꯣꯡꯗꯣꯏꯗꯤ? ꯑꯩꯁꯨ ꯌꯥꯎꯗꯣꯏꯅꯤ ꯂꯥꯛꯑꯣ." ꯑꯁꯨꯝꯅ ꯍꯥꯟꯅꯗꯩꯁꯨ ꯈꯪꯅꯕ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯑꯍꯨꯝꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯊꯣꯡꯃꯤꯟꯅꯔꯤ꯫ ꯇꯝꯐꯥꯁꯨ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯂꯤ꯫ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯈꯤꯕ ꯑꯍꯟꯈꯩꯁꯨ ꯍꯜꯂꯛꯏ꯫ ꯆꯥꯎꯕꯅ "ꯂꯦꯝꯕꯤ, ꯂꯥꯏꯖ, ꯅꯣꯏ ꯑꯅꯤꯕꯨ ꯇꯥꯕ꯭ꯔꯣ? ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯍꯥꯏꯌꯣ ꯅꯃꯥꯗꯣ." ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯃꯤꯟꯅꯔꯨꯕ ꯑꯍꯜ ꯑꯅꯤꯗꯨꯒ ꯃꯉꯣꯟꯗ ꯊꯥꯔꯤꯕ ꯐꯛꯇꯨꯗ ꯐꯝꯊꯩ꯫ ꯑꯍꯜ ꯑꯃꯅ "ꯑꯣꯟꯊꯣꯛꯅ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯈ꯭ꯔꯦ ꯃꯣꯏ ꯑꯍꯟꯁꯤꯡꯗꯣ." ꯑꯍꯜ ꯑꯃꯅ ꯑꯃꯨꯛ "ꯐꯕꯅꯦ ꯐꯕꯅꯦ, ꯅꯨꯄꯤ ꯃꯆꯥꯁꯤꯁꯨ ꯍꯣꯏ ꯏꯉꯥꯎꯕꯨꯗꯤ ꯉꯥꯎꯏ." ꯆꯥꯎꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯑꯗꯨꯕꯨꯗꯤ ꯑꯩꯒꯤ ꯏꯆꯥ ꯇꯣꯝꯊꯤꯟꯅ ꯂꯩꯀꯥꯏꯁꯤꯗ ꯃꯥꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤ ꯂꯩꯄꯣꯠꯇꯦꯗ." ꯑꯍꯜ ꯑꯅꯤꯗꯨ ꯅꯣꯛꯂꯒ "ꯅꯪꯅ ꯅꯆꯥꯁꯦ ꯊꯥꯒꯠꯄꯁꯦ ꯂꯦꯞꯇꯦꯗꯀꯣ. ꯑꯗꯣ ꯆꯥꯎꯕ, ꯅꯪꯅ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯂꯥꯏꯖꯕꯨ ꯅꯆꯥꯗ ꯅꯆꯥꯗꯧꯅ ꯂꯣꯏꯅꯕꯁꯦ ꯎꯕꯗ ꯃꯥꯃꯗꯤ ꯄꯦꯜꯂꯤꯕꯅꯤ." ꯆꯥꯎꯕ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡꯗꯨ ꯈꯤꯇꯪ ꯁꯛꯐꯝ ꯍꯟꯖꯤꯜꯂꯒ "ꯃꯥꯃ, ꯏꯇꯥꯎꯅ ꯑꯩꯒꯤ ꯈꯨꯠ ꯄꯥꯏꯔꯒ ꯁꯤꯟꯅꯔꯝꯕ ꯏꯆꯥꯅꯤ. ꯑꯩꯅ ꯀꯔꯤꯒꯤ ꯃꯣꯏ ꯑꯅꯤꯕꯨ ꯏꯟꯊꯣꯛꯂꯨꯅꯤ? ꯑꯩꯒꯤꯗꯤ ꯃꯣꯏꯕꯨ ꯁꯦꯝꯕ, ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯕ ꯍꯥꯏꯁꯦ ꯏꯊꯧꯅꯤ." ꯑꯍꯜ ꯑꯃꯅ "ꯃꯥꯅꯦ, ꯂꯩꯀꯥꯏꯁꯤꯗ ꯍꯥꯏꯅꯔꯝꯃꯤꯕꯅꯤ, ꯃꯅꯤꯒ ꯆꯥꯎꯕꯒꯤ ꯃꯔꯨꯞ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯗꯅ." ꯑꯍꯜ ꯑꯃꯗꯨꯅ ꯑꯃꯨꯛ "ꯌꯦꯡꯉꯣꯏ ꯆꯥꯎꯕ, ꯅꯪ ꯅꯆꯥ ꯑꯅꯤꯁꯤꯕꯨ ꯃꯤꯔꯥꯏꯅꯨꯀꯣ." ꯉꯁꯥꯏ ꯃꯈꯩ ꯊꯣꯡꯖꯤꯜ ꯃꯄꯥꯟꯗ ꯆꯥ ꯄꯨꯔꯛꯂꯒ ꯂꯩꯔꯝꯕ ꯂꯥꯏꯖꯗꯨ ꯃꯣꯏꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯃꯕꯨꯛꯅꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅ ꯃꯄꯤ ꯇꯥꯔꯛꯏ꯫ ꯂꯦꯝꯕꯤꯅ ꯇꯨꯡꯗꯒꯤ "ꯅꯪꯗꯤ ꯆꯥ ꯄꯤꯔꯨꯆꯣ ꯍꯥꯏꯔꯒ ꯀꯩꯗꯧꯔꯤꯕ ꯁꯤꯗ?" ꯂꯥꯏꯖ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯂꯣꯟꯅ ꯇꯩꯊꯣꯛꯏ꯫ ꯂꯦꯝꯕꯤ ꯎꯈꯤꯅꯤ ꯈꯟꯗꯨꯅ "ꯀꯩꯁꯨ ꯇꯧꯗꯦ, ꯂꯥꯛꯑꯣ ꯏꯕꯥꯅꯤ ꯄꯤꯔꯨꯔꯁꯤ." "ꯂꯥꯏꯖ, ꯅꯪ ꯀꯞꯄꯤꯔꯣ?" "ꯀꯞꯇꯦ." ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯑꯃꯨꯛꯁꯨ ꯆꯥꯎꯕꯅ ꯀꯧꯔꯛꯏ꯫ "ꯅꯣꯏꯕꯨ ꯇꯥꯗꯕ꯭ꯔꯣ ꯃꯤ ꯏꯆꯥ ꯁꯥ?" ꯑꯅꯤꯗꯨ ꯆꯥꯗꯨ ꯄꯥꯏꯔꯒ ꯄꯨꯟꯅ ꯊꯣꯡꯃꯤꯟꯅꯔꯛꯏ꯫ ꯂꯥꯏꯖꯅ "ꯕꯕꯥ, ꯆꯥ." ꯆꯥꯎꯕꯅ "ꯅꯣꯏ ꯄꯨꯄꯨ ꯃꯥꯝꯃ ꯍꯣꯏꯗꯅꯦ ꯍꯥꯟꯅ ꯄꯤꯔꯣ." ꯂꯥꯏꯖ ꯏꯪ ꯏꯪ ꯂꯥꯎꯕ ꯈꯣꯟꯖꯦꯜꯗ "ꯄꯨꯄꯨ, ꯆꯥ ꯊꯛꯁꯦ." "ꯃꯥꯝꯃ, ꯆꯥ." ꯑꯍꯜ ꯑꯅꯤ ꯑꯗꯨꯅ "ꯌꯥꯔꯦ ꯌꯥꯔꯦ, ꯊꯝꯃꯣ." ꯂꯥꯏꯖ ꯂꯦꯝꯕꯤ ꯑꯅꯤꯃꯛ ꯃꯄꯥ ꯆꯥꯎꯕꯒꯤ ꯅꯥꯀꯟꯗ ꯄꯨꯂꯞ ꯐꯝꯊꯔꯛꯏ꯫ ꯂꯦꯝꯕꯤꯅ "ꯕꯕꯥ, ꯀꯩ ꯍꯥꯏꯔꯛꯀꯦ?" ꯂꯥꯏꯖꯁꯨ ꯄꯥꯎꯈꯨꯝꯗꯨ ꯇꯥꯅꯤꯡꯅ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩ꯫ ꯆꯥꯎꯕꯅ "ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯔꯛꯑꯦ, ꯍꯣꯔꯦꯟ ꯃꯝꯗ꯭ꯔꯤꯉꯩꯗ ꯅꯨꯄꯤ ꯊꯤꯜꯂꯛꯑꯣ ꯍꯥꯏꯔꯦ꯫ ꯑꯗꯣ ꯅꯃꯥꯗꯤ?" ꯂꯦꯝꯕꯤꯅ "ꯅꯤꯅꯦ ꯍꯣꯏ ꯍꯥꯏꯔꯨꯅꯦꯅ ꯆꯠꯈꯤꯕꯅꯦ, ꯍꯜꯂꯛꯑꯅꯤ." ꯂꯥꯏꯖꯅ "ꯕꯕꯥ, ꯆꯥ ꯍꯥꯎꯕ꯭ꯔꯣ?" ꯆꯥꯎꯕ ꯅꯣꯛꯂꯒ "ꯍꯥꯎꯋꯦ ꯍꯥꯎꯋꯦ, ꯏꯆꯥꯅ ꯂꯣꯜꯂꯤꯔꯣ?" ꯂꯥꯏꯖ ꯅꯣꯛꯂꯒ "ꯅꯠꯇꯦꯗ, ꯏꯅꯝꯃꯅ ꯂꯣꯜꯂꯤꯕ." ꯆꯥꯎꯕꯅ "ꯍꯥꯎꯈ꯭ꯔꯦ ꯍꯥꯎꯈ꯭ꯔꯦ, ꯑꯗꯣ ꯆꯪꯉꯨ, ꯅꯅꯝꯃꯗꯨ ꯅꯨꯡꯉꯥꯏꯔꯔꯣꯏ." ꯂꯥꯏꯖ ꯂꯦꯝꯕꯤ ꯑꯅꯤꯃꯛ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯗꯨꯅ ꯂꯥꯡꯂꯤ꯫ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯅꯔꯒ ꯃꯧꯒꯤ ꯄꯣꯠ ꯆꯩ ꯂꯩꯕ ꯆꯠꯈ꯭ꯔꯦ꯫ ꯇꯝꯐꯥꯁꯨ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯅꯤꯒ꯫
ꯂꯥꯏꯖ ꯉꯔꯥꯡꯗꯒꯤ ꯐꯣꯟ ꯁꯨꯡꯌꯦꯡ ꯌꯦꯡꯂꯨꯗꯕꯅꯤ. ꯉꯥꯏꯍꯥꯛ ꯍꯥꯡꯕ ꯃꯇꯝꯗꯨꯗ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯐꯣꯟꯗꯨ ꯌꯦꯡꯂꯨꯔꯦ. ꯄꯨꯟꯁꯤꯕꯒꯤ ꯃꯤꯁꯀꯣꯜ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ, ꯃꯦꯁꯦꯖꯁꯨ. ꯃꯦꯁꯦꯖꯁꯤꯡꯗꯨ ꯂꯥꯏꯖ ꯃꯊꯪ ꯃꯊꯪ ꯄꯥꯔꯤ. ꯑꯔꯣꯏꯕꯒꯤ ꯃꯦꯁꯦꯖ ꯑꯃꯗꯨ ꯎꯕꯗ ꯂꯥꯏꯖ ꯉꯛꯅ ꯌꯦꯡꯂꯤ. ꯆꯟ, ꯅꯪ ꯗꯗꯥꯕꯨ ꯉꯥꯛꯄꯤꯕ ꯉꯝꯂꯔꯣꯏ ꯁꯤ ꯅꯠꯇ꯭ꯔꯥ? ꯐꯔꯦ, ꯗꯗꯥ ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯍꯥꯏꯔꯔꯣꯏ. ꯑꯩꯅ ꯂꯥꯜꯂꯨꯕꯒꯤꯅꯤ, ꯑꯩꯒꯤ ꯏꯔꯥꯟꯅꯤ, ꯈꯟꯗꯣꯛꯂꯒꯦ. ꯑꯗꯨꯕꯨ ꯆꯟ, ꯗꯗꯥ ꯅꯪꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ. ꯗꯗꯥ ꯌꯥꯝ ꯂꯥꯜꯂꯦ. ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯪꯒꯤ ꯅꯆꯤꯟꯗꯒꯤ ꯗꯗꯥ, ꯑꯩ ꯗꯗꯥꯕꯨ ꯉꯥꯛꯄꯤꯔꯦ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯇꯥꯔꯒ ꯗꯗꯥ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯒꯦ, ꯀꯅꯥꯁꯨ ꯎꯔꯣꯏꯗꯕ ꯃꯐꯝꯗꯨꯗ. ꯂꯥꯏꯖ ꯃꯦꯁꯦꯖꯇꯨ ꯄꯥꯕ ꯂꯣꯏꯔꯒ ꯄꯤ ꯃꯔꯤꯛ ꯃꯔꯤꯛ ꯇꯥꯔꯛꯏ. ꯈꯪꯍꯧꯗꯅ ꯄꯨꯟꯁꯤꯕꯗ ꯐꯣꯟ ꯇꯧꯁꯤꯜꯂꯤ. ꯔꯤꯡ ꯆꯠꯄꯒ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯛꯏ. ꯂꯥꯏꯖ ꯇꯅꯤꯛ ꯇꯅꯤꯛ ꯂꯥꯎꯕ ꯈꯣꯟꯖꯦꯜꯗ, ꯗꯗꯥ, ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ. ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯤꯌꯦ ꯍꯧꯖꯤꯛꯁꯨ. ꯅꯪ ꯑꯩ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯅꯨ. ꯄꯨꯟꯁꯤꯕ ꯂꯥꯏꯖꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯉꯥꯏꯍꯥꯛ ꯁꯣꯔ ꯍꯣꯟꯅꯤ ꯍꯥꯏꯕ ꯀꯥꯎꯏ. ꯗꯗꯥ. ꯄꯨꯟꯁꯤꯕ ꯂꯥꯏꯖꯅ ꯗꯗꯥ ꯀꯧꯔꯛꯄꯗꯨꯗ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯗꯨꯅ, ꯍꯥꯎ, ꯇꯥꯏꯌꯦ, ꯗꯗꯥꯒꯤ ꯆꯟ, ꯗꯗꯥ ꯂꯩꯌꯦ. ꯀꯩ ꯍꯥꯏꯒꯦ? ꯉꯁꯤꯗꯤ ꯄꯦꯟꯅ ꯈꯨꯝꯒꯦ. ꯅꯪꯁꯨ ꯅꯪꯒꯤ ꯍꯪꯅꯤꯡꯕꯁꯤꯡꯗꯣ ꯄꯦꯟꯅ ꯍꯥꯏꯌꯣ. ꯗꯗꯥ ꯇꯥꯏꯌꯦ. ꯑꯩꯗꯣ ꯉꯔꯥꯡ ꯑꯩꯈꯣꯏ ꯇꯥꯆꯧꯗꯣ ꯅꯨꯄꯤ ꯆꯠꯂꯛꯄ, ꯑꯗꯨꯏ ꯂꯥꯡꯉꯨꯕ. ꯀꯥꯏꯗꯩ ꯅꯨꯄꯤ? ꯂꯥꯏꯖ ꯍꯔꯥꯎꯅ ꯄꯥꯎ ꯇꯝꯖꯩ. ꯑꯩꯈꯣই ꯁꯤꯗꯒꯤ. ꯑꯩꯅ ꯍꯥꯏꯕ ꯆꯦ ꯊꯥꯖꯗꯣ ꯑꯩ ꯆꯥꯛ ꯆꯥꯕ ꯂꯣꯏꯕꯗ ꯉꯥꯏꯔꯤꯌꯦ ꯗꯗꯥ. ꯄꯨꯟꯁꯤꯕꯅ, ꯑꯉꯥꯡꯁꯦ ꯃꯅꯝꯃ ꯂꯥꯛꯈ꯭ꯔꯦꯀꯣ. ꯂꯥꯏꯖ ꯑꯣꯏꯅꯅ, ꯄꯨꯟꯁꯤꯕ ꯌꯥꯝꯅ ꯅꯨꯡꯁꯤꯅ, ꯆꯟ. ꯀꯩ ꯍꯥꯏꯒꯦ ꯗꯗꯥꯎ? ꯂꯦꯝꯕꯤ ꯇꯨꯡꯗꯒꯤ, ꯍꯥꯎ. ꯂꯥꯏꯖ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ, ꯏꯃꯥ! ꯏꯁ, ꯑꯩꯅ ꯀꯣꯏꯊꯤ ꯊꯤꯔꯒ ꯃꯥꯅ ꯁꯤꯗ ꯔꯣꯃꯥꯟꯁꯀ ꯇꯧꯗꯅ. ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯅ ꯄꯥꯏꯔꯤꯕ ꯐꯣꯟꯗꯨ ꯇꯥꯞꯂꯛꯏ. ꯍꯜꯂꯣ, ꯏꯇꯦ. ꯀꯩꯅꯣ ꯑꯉꯥꯎꯕꯤ? ꯀꯩꯅꯣ ꯑꯉꯥꯎꯕꯤ ꯀꯥꯏꯗꯤ ꯍꯥ? ꯅꯃꯥꯏꯗꯨ ꯀꯥꯏꯗ꯭ꯔꯣ ꯐꯣꯟ ꯇꯧꯔꯛꯏꯗꯣ? ꯅꯇꯨ ꯑꯃ ꯂꯩꯔꯦꯗ ꯍꯥ? ꯂꯥꯏꯖꯅ ꯍꯦꯜꯂꯦꯅ ꯍꯨꯟꯗꯣꯛꯈ꯭ꯔꯦ. ꯂꯦꯝꯕꯤꯅ, ꯅꯃꯥꯏꯗꯨꯗꯅꯦ ꯊꯥꯡ ꯁꯣꯔꯤ ꯑꯃ ꯄꯥꯏꯔꯒ ꯆꯕꯠ ꯆꯕꯠ ꯂꯦꯟꯕꯤꯔꯨꯔꯣ ꯍꯥ? ꯊꯨꯝ ꯃꯣꯔꯣꯛꯀ ꯍꯥꯞꯄꯒ ꯅꯨꯡꯁꯥꯗ ꯐꯧꯔꯕ ꯅꯪ ꯍꯥ? ꯂꯥꯏꯖ ꯂꯦꯝꯕꯤꯒꯤ ꯋꯥꯍꯩꯗꯨꯗ ꯀꯟꯅ ꯅꯣꯛꯊꯣꯔꯛꯏ. ꯂꯦꯝꯕꯤꯅ, ꯍꯩ, ꯅꯣꯛꯀꯅꯨ, ꯅꯌꯥꯗꯣ ꯁꯠꯂꯨꯔ ꯍꯥ? ꯄꯨꯟꯁꯤꯕꯅ, ꯂꯥꯛꯑꯣ, ꯂꯦꯝꯕꯤꯌꯨ ꯂꯥꯎꯅꯦ. ꯏꯇꯦ, ꯅꯪ ꯉꯝꯃꯣꯏꯗꯕ ꯀꯥꯗꯤ ꯈꯜꯂꯨꯅꯨꯍꯦ. ꯄꯨꯟꯁꯤꯕ ꯂꯪꯅꯔꯛꯏ ꯂꯦꯝꯕꯤꯗ. ꯂꯦꯝꯕꯤ, ꯂꯥꯏꯖꯁꯦ ꯆꯦꯟꯈ꯭ꯔꯒꯦꯅ ꯍꯥ? ꯅꯇꯩꯗ ꯄꯤꯕꯤꯔꯣꯗꯅ. ꯅꯣꯏ ꯄꯥꯕꯗꯨꯗ ꯍꯥꯏꯔꯨꯔꯣ. ꯂꯥꯏꯖꯅ, ꯑꯁ ꯌꯥꯔꯦꯕ ꯂꯦꯝꯕꯤꯗꯣ. ꯂꯦꯝꯕꯤꯅ, ꯏꯁ, ꯅꯪꯒꯤꯁꯦ ꯅꯋꯥꯒꯤ ꯃꯤꯆꯪꯂꯣ? ꯀꯞꯄ ꯀꯥꯟꯗꯗꯤ ꯂꯦꯝꯕꯤ ꯂꯦꯝꯕꯤ ꯇꯧꯅꯤꯅꯦ. ꯄꯨꯟꯁꯤꯕꯅ, ꯂꯦꯝꯕꯤ, ꯁꯤ ꯁꯥꯎꯔꯅꯨ. ꯏꯇꯩ ꯃꯇꯨꯡꯗꯗꯤꯅꯦ ꯂꯝ ꯍꯦꯟꯖꯔꯔꯣꯏꯕꯀꯣ. ꯁꯥꯎꯔꯅꯨ, ꯏꯇꯩ ꯂꯥꯜꯂꯦ.